ꯃꯣꯏ ꯐꯣꯟꯗ ꯀꯟꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯤꯌꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯣꯏ ꯑꯗꯨꯅ ꯇꯜꯂ ꯇꯞꯍꯜꯂꯕ ꯋꯥ ꯉꯥꯡꯗꯕꯤꯔꯣ ꯈꯪꯗꯦ ꯑꯩꯅ ꯉꯥꯡꯕꯁꯦ ꯔꯥꯁꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗꯦ ꯋꯥ ꯉꯥꯡꯕ ꯍꯩꯇꯦꯕ ꯁꯤꯠ ꯑꯁꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯋꯥꯔꯤ ꯑꯃ ꯂꯩ ꯁꯤꯁꯇꯔꯒꯤ ꯃꯥ ꯑꯩ ꯁꯠ ꯁꯠ ꯂꯥꯛꯀꯦ ꯋꯥꯔꯤ ꯂꯩ ꯍꯥꯏꯌꯦ ꯁꯠ ꯁꯠ ꯂꯥꯛꯀꯦ ꯍꯥꯏꯌꯦ ꯇꯧꯔꯝꯕ ꯉꯥꯏꯔꯤ ꯉꯥꯏꯔꯤ ꯑꯁꯤꯠꯇ ꯍꯥꯏꯕ ꯒꯨꯂꯤ ꯌꯥꯝ ꯂꯩ ꯆꯥꯛꯑꯦ ꯅꯣꯏ ꯑꯅꯤ ꯈꯨꯝꯅꯔꯣꯀꯣ ꯑꯗꯨꯅ ꯏꯁ ꯏꯟꯗꯤꯌꯥꯅ ꯋꯥ ꯉꯥꯡꯕ ꯅꯨꯡꯉꯥꯏꯒ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯉꯥꯡꯉꯒꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ ꯃꯩꯇꯩ ꯃꯌꯦꯛ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯊꯣꯡꯉꯨ ꯅꯦꯠ ꯃꯥ ꯑꯃꯨꯜꯒꯤ ꯗꯤꯕꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯇꯅꯨ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯎꯔꯕꯁꯦ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯃꯣꯏ ꯄꯦꯇꯪ ꯄꯦꯇꯦꯡ ꯄꯦꯇꯦꯡ ꯉꯪꯅ ꯁꯨꯝ ꯂꯩꯑꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯥꯏꯂꯦꯟ ꯊꯝꯃꯤꯁꯦ ꯊꯣꯡꯉꯤ ꯍꯋꯥꯏ ꯊꯣꯡꯉꯤ ꯑꯩ ꯍꯟꯗꯛ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯋꯥꯏ ꯊꯣꯡꯗꯕꯗꯩ ꯏꯆꯥ ꯅꯨꯄꯥ ꯆꯥꯛ ꯑꯃꯐꯥꯎ ꯆꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯊꯣꯡꯉꯤ ꯇꯧꯁꯣꯕ
ꯉꯁꯤ ꯑꯩ ꯍꯋꯥꯏꯅꯤ, ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯃ, ꯑꯗꯒꯤ ꯔꯧꯒꯤ ꯃꯔꯤꯡꯈꯥꯗ ꯈꯥꯃꯦꯟꯒ ꯀꯣꯕꯤꯒ ꯇꯧꯔꯒ ꯑꯃ ꯉꯧꯔꯤ꯫ ꯉꯥꯡꯅꯩ ꯃꯣꯏ ꯅꯨꯄꯥ ꯃꯆꯥ ꯉꯥꯡꯅꯩꯁꯦ ꯌꯦꯡꯉꯣ꯫ ꯇꯅꯨ ꯅꯪꯗꯤ ꯆꯥꯛ ꯂꯣꯏꯔꯕꯣ? ꯄꯨꯡꯁꯦ ꯉꯟꯗꯤ ꯉꯜꯂꯤꯗ ꯉꯁꯤꯁꯦ ꯑꯩꯁꯦ ꯌꯥꯝ ꯉꯟ ꯘꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯉꯜꯂꯝꯕꯩ ꯋꯥꯅꯤ꯫ ꯑꯩꯒꯤ ꯕꯇꯔ ꯑꯃ ꯊꯝꯖꯕꯁꯦ, ꯕꯇꯔꯁꯤꯕꯨ ꯏꯆꯥ ꯅꯨꯄꯥꯅ ꯄꯨꯊꯣꯛꯑꯝꯃꯦ ꯇꯧꯔꯤꯕꯁꯦ ꯁꯤꯗ꯫ ꯑꯉꯥꯡꯁꯤꯡ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩ ꯉꯁꯤꯗꯒꯤ ꯂꯟꯖꯥꯎ ꯑꯃ ꯍꯧꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯑꯦꯠꯃꯤꯁꯟ ꯉꯁꯤꯗꯒꯤ ꯊꯥꯔꯦꯕ ꯑꯗꯣ ꯃꯣꯏ ꯁ꯭ꯀꯨꯜꯗꯨꯒꯒꯤ ꯌꯨꯅꯤꯐꯣꯔꯝ ꯄꯤꯔꯛꯏ ꯑꯗꯨꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯣ ꯁꯦꯠꯂꯣꯏ ꯌꯥꯗꯅ ꯃꯍꯥ ꯂꯥꯟꯅꯤꯅ ꯇꯧꯔꯤ ꯂꯥꯁꯦ ꯁꯦꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯃ ꯁꯦꯠꯂꯒ ꯆꯠꯂꯨꯔꯦ ꯑꯗꯨꯗꯒꯤ ꯆꯦ ꯑꯩ ꯆꯥꯛ ꯊꯣꯡꯗꯕ ꯀꯨꯏꯔꯦ ꯂꯩꯀꯨꯞ ꯑꯣ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯇꯅꯨꯁꯦ ꯍꯟꯗꯛ ꯎꯗꯦ ꯀꯧꯔꯤꯅꯦ ꯎꯔꯕꯁꯦ ꯑꯩꯁꯨ ꯈꯜꯂꯤ ꯅꯪꯁꯦ ꯍꯟꯗꯛ ꯎꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯝ ꯈꯜꯂꯤꯕ ꯍꯤꯁ ꯀꯧꯔꯤꯁꯦ ꯈꯨꯝꯃꯨ ꯑꯝꯇ ꯏꯁ ꯑꯣ ꯅꯪ ꯂꯥꯏꯀꯨꯞ ꯑꯔꯨꯝꯁꯨ ꯍꯧꯕ꯭ꯔꯣ ꯆꯦ ꯈꯣꯏꯔꯦꯟꯗ ꯂꯩꯍꯧꯔꯕ ꯂꯩꯅꯤ ꯆꯦ ꯂꯥꯛꯄꯔꯣ ꯈꯣꯏꯔꯦꯟꯗ ꯑꯣ ꯂꯥꯏ ꯍꯔꯥꯎꯕ ꯂꯩ ꯍꯥꯏꯔꯣ ꯈꯪꯗꯦꯅꯦ ꯆꯠꯂꯨꯗꯦꯅꯦ ꯑꯩꯒꯤ ꯂꯟꯖꯥꯎꯁꯦ ꯂꯣꯏꯗꯕꯅꯤꯅ ꯑꯩ ꯗꯨꯅꯤꯌꯥ ꯈꯕꯔ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯑꯣ ꯂꯥꯏ ꯍꯔꯥꯎꯕ ꯂꯩꯕꯣꯏꯔꯦ ꯀꯩꯅꯣꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯦꯜꯕꯤꯗ ꯑꯗꯨꯝ ꯌꯥꯝ ꯆꯠꯇꯦ ꯑꯣ ꯑꯩꯁꯨ ꯑꯗꯨꯅꯤ ꯎꯗꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯍꯥꯟ ꯅꯣꯡꯃ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯒꯤꯗ ꯎꯅꯕꯗꯣ ꯑꯗꯨꯗꯩ ꯁꯨꯝ ꯎꯗ꯭ꯔꯦꯅ ꯈꯜꯂꯤꯕ ꯇꯉꯄ ꯍꯥꯎꯔꯅꯤ ꯍꯧꯔꯤ ꯑꯔꯨꯝ ꯑꯣ ꯑꯗꯨꯅꯤ ꯑꯔꯨꯝꯒ ꯑꯗꯨꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯀꯨꯏꯔꯦꯍꯦ ꯑꯩꯈꯣꯏꯁꯨ ꯇꯧꯗꯕ ꯑꯞꯇꯥ ꯑꯣꯂꯪꯊꯥ ꯈꯔ ꯆꯪꯉꯛꯄ ꯏꯪꯊꯝꯊꯥ ꯈꯔ ꯂꯧꯔꯛꯄꯁꯦ ꯃꯤ ꯄꯨꯝꯅꯃꯛ ꯅꯥꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯁꯨ ꯃꯁꯤꯡꯗꯤ ꯁꯨꯔꯦ ꯑꯗꯨ ꯈꯔꯗꯤ ꯋꯥꯠꯂꯤ ꯍꯧꯖꯤꯛꯃꯛꯇꯤ ꯑꯦꯄ꯭ꯔꯤꯜꯗꯅꯤ ꯂꯩ ꯑꯣ ꯑꯦꯄ꯭ꯔꯤꯜꯗ ꯍꯧꯖꯤꯛꯇꯤ ꯑꯦꯄ꯭ꯔꯤꯜꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯔꯤꯛꯀꯁꯦ ꯊꯥꯕꯒ ꯏꯀꯥꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨꯝ ꯂꯥꯛꯄꯤꯗꯦꯗ ꯁꯨꯝ ꯈꯪꯅꯕ ꯃꯌꯥꯝꯒꯁꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯔꯣꯖꯤꯠꯅ ꯍꯥꯏꯕ ꯆꯦꯠꯇꯅꯨ ꯍꯥꯏꯅ ꯆꯦꯠꯇꯅꯨ ꯈꯪꯅꯕ꯭ꯔꯥ ꯔꯣꯖꯤꯠ ꯑꯩꯈꯣꯏ ꯔꯣꯖꯤꯠꯁꯦ ꯑꯩꯅ ꯕ꯭ꯂꯨꯒ ꯄꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯅꯣꯡꯃ ꯐꯥꯎꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯆꯠꯂꯤ ꯃꯄꯥꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪ ꯅꯥ ꯂꯩꯔꯝꯃꯤꯅ ꯑꯦꯛꯖꯥꯝꯅꯦ ꯀꯔꯤꯅꯦ ꯑꯗꯩꯗꯤ ꯊꯣꯡꯕ ꯄꯤꯖꯕ ꯂꯣꯏꯔꯝꯃꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯅ ꯀ꯭ꯂꯥꯁ ꯑꯅꯧꯕ ꯍꯧꯔꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯉꯁꯤ ꯐꯣꯔꯅꯤꯗꯅ ꯉꯁꯤꯗꯒꯤ ꯍꯧꯔꯦꯕ ꯉꯁꯤ ꯐꯥꯏꯚꯂꯣ ꯐꯣꯔꯅꯤ ꯃꯥꯅ ꯑꯃꯨꯛꯒ ꯈꯪꯖꯔꯛꯏ ꯇꯅꯨꯅ ꯍꯥꯏꯕ ꯔꯣꯖꯤꯠ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯑꯗꯒꯤ ꯔꯣꯖꯤꯠꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯃꯩꯇꯩ ꯀꯦꯝꯁꯤ ꯔꯣꯖꯤꯠ ꯑꯩ ꯀꯦꯝꯁꯤ ꯇꯧꯗ꯭ꯔꯤ ꯍꯋꯥꯏꯁꯦ ꯑꯩꯅ ꯍꯟꯗꯛ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯍꯋꯥꯏ ꯊꯣꯡꯗꯦ ꯑꯗꯨꯅ ꯑꯉꯥꯡ
ꯏꯆꯥꯅꯨꯄꯥ ꯀꯩꯅꯣꯁꯦ ꯍꯋꯥꯏ ꯊꯣꯡꯉꯒꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯍꯋꯥꯏ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯀꯥꯡꯉꯧ ꯑꯃꯁꯨ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯀꯣꯕꯤ ꯅꯨꯡꯕꯤ ꯑꯃ ꯑꯃ ꯀꯃꯦꯟ ꯏꯕ ꯍꯥꯏꯁꯦ ꯃꯤ ꯃꯔꯤ ꯃꯉꯥ ꯇꯔꯦꯠ ꯅꯤꯄꯥꯜ ꯇꯔꯥꯅ ꯏꯔꯅꯨ ꯍꯥꯏꯕꯅꯤ ꯀꯅꯥꯝ ꯏꯕꯤꯔꯛꯇꯕꯅꯦꯕꯁꯦ ꯑꯗꯨꯅ ꯑꯩ ꯇꯜꯂꯤ ꯂꯥꯏꯞꯀ ꯊꯥꯅꯤꯡꯗꯦ ꯑꯩ ꯑꯗꯨꯝ ꯁꯥꯏꯂꯦꯟ ꯊꯝꯃꯒꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗ ꯏꯕꯤꯅꯕ ꯉꯥꯡꯕꯤꯅꯕ ꯌꯥꯎꯗꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯨꯝ ꯑꯃꯅ ꯊꯥꯔꯛꯄ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗ ꯁꯨꯝ ꯑꯩꯅ ꯌꯥꯎꯕꯤꯔꯨꯕ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯉꯁꯥꯏꯅ ꯑꯩꯒꯤ ꯗꯇꯥ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯀꯃꯥꯏꯅ ꯂꯣꯏꯗꯣꯏꯅꯣ ꯚꯤꯗꯤꯑꯣ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯑꯃ ꯌꯦꯡꯉꯒꯗꯤ ꯂꯥꯏꯞ ꯈꯔ ꯑꯃ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯂꯣꯏꯈꯤꯑꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯒꯤ ꯐꯣꯟ ꯑꯃꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯈꯣꯠꯂꯦ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯗꯦꯠ 15ꯗ ꯑꯦꯛꯖꯥꯝ ꯂꯣꯏꯅ ꯁꯨꯇꯤ ꯑꯣꯏꯔꯅꯤ ꯑꯣ ꯑꯗꯨꯑꯣꯏꯗꯤ ꯅꯪꯒꯤꯁꯦ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯀꯩꯅꯣ ꯃꯇꯝꯗꯣ ꯑꯗꯨꯒꯩꯗꯨꯒ ꯂꯣꯏꯁꯤꯜꯂꯒ ꯁꯤꯁꯤꯕꯨꯒꯤ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯁꯤ ꯕꯤ ꯑꯦꯁ ꯏ ꯀꯣꯔꯁꯀꯤ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯦꯕ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯣ ꯆꯦꯇꯅꯨ ꯆꯥꯔꯦ ꯍꯥꯏꯔ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯣ ꯁꯣꯔꯤ ꯃꯦꯁꯦꯖ ꯍꯣꯏ ꯍꯣꯏ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯣꯏꯔꯥ ꯆꯥꯔꯦ ꯍꯥꯏꯗꯣꯏꯔꯥ ꯉꯁꯤꯁꯦ ꯌꯥꯝ ꯉꯜꯂꯦꯀꯣ ꯑꯩ ꯌꯥꯝ ꯊꯦꯡꯉ ꯃꯥꯜꯂꯦ 8:40 ꯅꯣꯡꯁꯦ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯌꯥꯝ ꯈꯣꯡꯉꯦꯕ ꯈꯪꯕ ꯑꯗꯨꯅ ꯑꯩꯅ ꯀꯤꯗꯅ ꯑꯗꯨꯝ ꯃꯩꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯝ ꯊꯣꯡꯒꯠꯂꯕ ꯇꯅꯨ ꯏꯆꯦ ꯖꯨꯟꯒꯤ ꯗꯦꯠ 15ꯗ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯑꯣ ꯖꯨꯟꯗꯒꯤ ꯍꯧꯗꯣꯏꯕ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯅꯦꯠ ꯂꯣꯏꯔꯦ ꯑꯣꯏꯔꯁꯦ ꯅꯦꯠ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯏꯁꯤ ꯌꯦꯡꯉꯨ ꯁꯤꯒꯕꯨ ꯑꯩꯅ ꯀꯔꯝꯕ ꯂꯥꯏꯞꯅꯣ ꯊꯥꯗꯣꯏꯁꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯤꯅꯤꯅꯦꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯒ꯭ꯔꯨꯡ 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 ꯅꯣꯡ ꯍꯧꯖꯤꯛꯁꯨ ꯉꯁꯥꯏꯗꯒꯤ ꯈꯣꯡꯉꯤꯅꯦꯕ ꯇꯧꯔꯛꯑꯗꯕꯅꯤ ꯈꯪꯉꯦ ꯀꯩꯗꯧꯔꯤꯒꯦ ꯆꯦꯇꯅꯨ ꯃꯤꯒꯁꯦ ꯑꯅꯤꯈꯛꯇꯅꯤ ꯂꯥꯏꯛ ꯑꯍꯨꯝ ꯎꯔꯕꯁꯦ ꯑꯩꯁꯤꯅꯦ ꯂꯥꯏꯛ ꯊꯥꯅꯤꯡꯗꯦꯕ ꯎꯔꯕ ꯑꯗꯨꯒꯗꯤꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯟꯗꯅ ꯁꯥꯏꯂꯦꯟ ꯊꯝꯃꯤꯗꯣ ꯃꯤꯒꯤꯅ ꯂꯥꯏꯞ ꯌꯧꯏ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯁꯥꯎꯅꯤꯡꯉꯒ ꯀꯅꯥꯝꯇꯒꯤ ꯌꯥꯎꯔꯔꯣꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯋꯤꯗꯣ ꯕꯇꯔ ꯆꯥꯅꯤꯡꯉꯦ ꯕꯇꯔ ꯃꯆꯥ ꯀꯩꯅꯣ ꯁꯥꯄꯣꯟ ꯃꯥꯟꯕꯤꯗꯣ ꯂꯩꯔꯛꯄꯗꯣ ꯀꯣꯠꯂ ꯀꯣꯠꯂ ꯆꯥꯕꯗ ꯂꯣꯏꯊꯣꯛꯑꯒ ꯊꯝꯐꯝ ꯈꯪꯗꯦ ꯍꯥꯏꯅ ꯑꯁꯤꯃꯨꯛ ꯂꯩꯔꯛꯏꯅꯤ ꯁꯤꯅ ꯊꯝꯕ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯏꯁ ꯑꯥꯔꯖꯦꯅ ꯕꯇꯔ ꯆꯥꯗꯣꯏꯕ ꯏꯁ ꯅꯪꯗꯣꯏꯗꯤ 15 ꯗꯦꯖꯇ ꯑꯗꯨꯝ ꯃꯁꯥ ꯅꯣꯏꯔꯅꯤ ꯇꯥꯏꯕꯪ ꯅꯥꯏꯕ ꯔꯣꯖꯤ ꯏꯆꯦ ꯍꯤꯞꯂꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯍꯣꯏ ꯍꯤꯞꯄꯤ ꯌꯥꯏꯌꯦ ꯔꯣꯖꯤꯠ ꯅꯥꯏꯕ ꯆꯦ ꯃꯩꯇꯩ ꯅꯪ ꯖꯤꯑꯣꯔꯣ ꯏꯌꯥꯔꯇꯦꯜꯅꯦ ꯏꯌꯥꯔꯇꯦꯜ ꯖꯤꯑꯣ ꯑꯣꯏꯖꯔꯝꯕꯅꯦꯕ ꯑꯗꯨꯒꯤ ꯁꯦꯝ ꯅꯝꯕꯔꯗꯨꯒ ꯑꯃꯨꯛ ꯏꯌꯥꯔꯇꯦꯜ ꯑꯣꯜꯍꯟꯈ꯭ꯔꯦꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯀꯔꯤꯝꯐꯥꯎ ꯌꯦꯡꯕꯣꯏ ꯌꯦꯡꯗꯕꯣꯏ ꯍꯥꯏꯗꯤ ꯇꯧꯕꯗꯅꯦ ꯍꯦꯛꯇ ꯅꯦꯠꯁꯦ ꯂꯣꯏꯊꯣꯛꯈꯤꯑꯕ 299 ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯀꯌꯥ ꯍꯥꯞꯄꯒꯅꯣ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯆꯦꯇꯅꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯇꯅꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ ꯇꯅꯨ ꯍꯥꯏꯔꯛꯑꯣ ꯇꯅꯨ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯦ ꯑꯉꯥꯡꯁꯦ ꯉꯁꯤ ꯃꯁꯛ ꯀꯩꯅꯣ ꯅꯤꯡꯉꯥꯏ ꯑꯃ ꯀꯜꯂꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯕꯨꯛ ꯊꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯀꯩꯅꯣ ꯑꯥꯔꯖꯦ ꯅꯪ ꯈꯪꯗꯦ ꯑꯥꯔꯖꯦ ꯅꯪ ꯈꯪꯗꯦ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯪ ꯀꯨꯏꯔꯦ ꯅꯪꯅ ꯌꯥꯎꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯇꯥꯗꯕꯁꯨ ꯏꯃꯥ ꯑꯗꯨꯗꯒꯤ ꯀꯅꯥꯝꯁꯦ 29 ꯃꯦ ꯏꯟ ꯂꯥꯏꯐ ꯖꯨꯋꯥꯟ 29 ꯃꯦ ꯏꯟ ꯂꯥꯏꯐ ꯖꯨꯋꯥꯟ
ꯉꯥꯏꯁꯛ ꯀꯔꯤ ꯂꯣꯟꯅꯣ ꯁꯤꯕꯣ ꯃꯩꯇꯩꯂꯣꯟꯂꯥ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯥꯟꯂꯥ ꯈꯪꯗ꯭ꯔꯦ꯫ ꯑꯥꯔꯖꯦꯟ ꯍꯥꯏꯕ ꯏꯆꯦ ꯇꯅꯨ ꯑꯩ ꯈꯪꯗꯦ ꯀꯔꯤ ꯇꯧꯔꯤꯕ꯫ ꯑꯗꯨ ꯇꯅꯨꯅ ꯍꯥꯏꯕ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯗꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯑꯦꯜꯕꯤ ꯀꯣꯏꯗꯕ ꯃꯔꯝ ꯈꯪꯗꯦꯕ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒꯁꯦ ꯇꯅꯨꯁꯦ ꯅꯣꯡꯃ ꯀꯃꯦꯟꯒ ꯏꯔꯛꯇꯦ ꯀꯩꯅꯣ ꯑꯩ ꯁꯨꯝ ꯈꯜꯂꯤꯕ ꯑꯍꯤꯡ ꯇꯨꯝꯕꯗꯒ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯦ ꯁꯥꯎꯔꯖꯥꯠꯂ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯑꯩꯅꯒ ꯁꯨꯝ ꯑꯦꯜꯕꯤꯗ ꯀꯔꯤꯗ ꯐꯥꯒꯤꯒ ꯇꯧꯔꯨꯕ ꯑꯗꯩ ꯁꯨꯁꯤꯂꯥꯒꯤ ꯑꯦꯜꯕꯤꯗꯁꯨ ꯑꯗꯨꯝ ꯍꯦꯛ ꯍꯦꯛ ꯐꯥꯒꯤ ꯇꯧꯏ ꯁꯨꯝ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯅꯕ ꯃꯤ ꯇꯤꯟꯅꯕ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯗꯣ ꯁꯥꯎꯔꯖꯥꯠꯂꯒ ꯑꯩ ꯑꯗꯨꯝ ꯈꯜꯂꯤꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯅ ꯑꯗꯒꯤ ꯑꯥꯔꯖꯦꯟ ꯍꯥꯏꯕ ꯑꯔꯨꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏꯔꯒ ꯈꯪꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯩ ꯖꯤꯀꯦꯟ ꯍꯥꯏꯕ 5 ꯂꯥꯏꯛꯁ ꯃꯆꯦ ꯂꯥꯏꯔꯕꯤꯒꯤ ꯑꯦꯜꯕꯤꯁꯦ 5 ꯂꯥꯏꯛꯁꯦ ꯌꯥꯝ ꯆꯥꯎꯔꯕꯅꯤ ꯏꯅꯥꯎ ꯖꯤꯀꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯇꯅꯨꯅ ꯍꯥꯏꯕ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯈꯪꯗꯦ ꯑꯗꯨꯅꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯁꯨꯝ ꯑꯩ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯅꯧꯕ ꯄꯨꯜꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯤꯒꯤꯅꯅꯦ ꯑꯩꯈꯣꯏꯒꯤ 150ꯒꯨꯝꯕ ꯚ꯭ꯌꯨꯁ ꯀꯥꯕꯗꯅꯦ ꯚꯤꯗꯤꯑꯣ ꯑꯝꯗ ꯑꯩꯈꯣꯏ 60ꯒꯨꯝꯕꯒ 59 60ꯒꯨꯝꯕꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯂꯥꯛꯀꯅꯦꯕ ꯑꯩꯒꯤꯅꯅꯦ ꯚ꯭ꯌꯨꯁꯦ ꯀꯅꯥꯅ ꯌꯦꯡꯉꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ 700 800 ꯌꯧꯔꯒꯁꯨ ꯉꯁꯥꯏꯒꯤ 30 ꯐꯥꯎ ꯌꯧꯕ ꯌꯥꯗꯕ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯃꯠꯇ ꯍꯥꯟꯅꯩ ꯃꯤꯒꯁꯦ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯋꯥꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ ꯏꯆꯦ ꯇꯅꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤꯔꯦꯝꯕ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯕꯇꯔ ꯆꯥꯅꯤꯡꯕ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯃꯁꯥ ꯅꯣꯏꯅꯤꯡꯉꯤ ꯕꯇꯔ ꯆꯥꯅꯤꯡꯕ꯭ꯔꯣ ꯂꯩꯒ ꯊꯥꯊꯥ ꯂꯥꯎꯅꯕ ꯂꯩꯒ ꯊꯥꯊꯥ ꯂꯥꯎꯅꯕ ꯇꯅꯨꯅ ꯍꯥꯏꯕ ꯀ꯭ꯔꯤꯁꯅ ꯀꯟꯍꯩꯌꯥ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯍꯥꯏꯇꯥꯔꯦ ꯇꯅꯨꯅ ꯍꯥꯏꯕ ꯆꯦꯇꯦꯁ ꯑꯩꯅ ꯆꯦ ꯍꯣꯏꯗ ꯁꯥꯎꯔꯨꯏ ꯏꯆꯥꯅꯨꯄꯥꯁꯦ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯕꯅꯦꯕꯨ ꯈꯔꯁꯨ ꯉꯟꯅ ꯍꯧꯒꯠꯇꯅ ꯇꯧꯔꯨꯔꯦ ꯂꯣꯏꯁꯤꯜꯂꯒ ꯌꯨꯅꯤꯐꯣꯔꯝꯗꯨꯁꯨ ꯁꯦꯠꯂꯣꯏ ꯌꯥꯗꯅ ꯌꯨꯝꯒꯤ ꯐꯨꯔꯤꯠ ꯑꯃ ꯁꯦꯠꯂ ꯆꯠꯂꯨꯔꯦ ꯑꯗꯣ ꯁ꯭ꯀꯨꯜꯗꯁꯨ ꯀꯞꯄ ꯌꯥꯏꯌꯦ ꯀꯞꯄꯗꯩ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯣꯏ ꯍꯥꯏꯔꯤꯕ ꯑꯩ ꯆꯠꯇꯦꯀꯣ ꯑꯩ ꯌꯥꯎꯗꯦ ꯃꯄꯥꯅ ꯊꯤꯜꯂꯤꯅꯤ ꯑꯗꯣ ꯈꯪꯗꯦ ꯅꯤꯡꯉꯥꯏꯁꯦ ꯀꯩꯅꯣꯝ ꯃꯑꯣꯡ ꯑꯃꯅꯤ ꯉꯁꯤꯒꯤꯁꯦ ꯕꯥꯔꯣꯒꯤꯁꯨ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯏꯆꯦ ꯇꯅꯨ ꯈꯨꯔꯨꯝꯖꯔꯤ ꯑꯟꯖꯅꯦꯌ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯆꯥꯔꯣ ꯏꯆꯦ ꯇꯦꯁ ꯕꯇꯔ ꯄꯤꯖꯅꯤ ꯍꯥꯏ ꯑꯦꯜꯕꯤ ꯂꯥꯛꯄ ꯃꯌꯥꯝꯗ ꯑꯦꯜꯕꯤ ꯂꯥꯛꯄ ꯃꯌꯥꯝꯗ ꯀꯅꯥ ꯀꯅꯥ ꯃꯁꯥ ꯅꯣꯏꯗꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯅꯣꯏꯅꯕ ꯈꯤꯇꯪ ꯕꯇꯔꯁꯦ ꯄꯤꯁꯜꯂꯗꯝꯅꯤ ꯇꯅꯨ ꯍꯥꯏꯕ ꯀ꯭ꯔꯤꯁꯅ ꯀꯅꯩꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯒꯣꯄꯥꯜꯗꯅꯤꯅꯦ ꯀ꯭ꯔꯤꯁꯅ ꯀꯅꯩ ꯍꯥꯏꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯆꯥꯛ ꯆꯥꯔꯕꯣ ꯀ꯭ꯔꯤꯁꯅ ꯀꯅꯩꯌꯥ ꯍꯥꯏꯕ ꯆꯦ ꯇꯅꯨ ꯀꯦ.ꯑꯦꯝ.ꯁꯤ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯆꯦ ꯇꯅꯨ ꯆꯥꯔꯦ ꯑꯗꯩꯗꯤ ꯑꯁꯤꯠ ꯅꯔꯦꯟꯗ ꯅꯤꯠ ꯌꯥꯔꯝꯃꯤꯅꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯕꯗꯨꯒ ꯃꯤꯅꯤꯠ ꯌꯥꯔꯝꯃꯤꯅꯦ ꯈꯪꯗꯦ ꯁꯤꯁꯨ ꯋꯥꯔꯤꯅꯤ ꯏꯆꯥ ꯅꯨꯄꯤꯅ ꯂꯣꯏꯔꯦ ꯃꯨꯠꯊꯠꯂꯒꯦ ꯉꯥꯏ ꯂꯩꯔꯦ ꯑꯩ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯇꯅꯨ ꯀꯧꯔꯛꯏ ꯖꯤꯀꯦꯟ ꯍꯥꯏꯕ ꯍꯣꯏ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯦꯟ ꯍꯥꯏꯕ ꯏꯆꯦ ꯑꯉꯥꯡꯗꯣ ꯀꯞꯄ꯭ꯔꯣ ꯅ꯭ꯌꯨ ꯁ꯭ꯀꯨꯜ ꯀꯔꯤꯗꯣ ꯀꯥꯔꯤꯗꯣ ꯑꯗꯨꯅꯤ ꯉꯁꯥꯏꯁꯨ ꯌꯨꯅꯤꯐꯣꯔꯝꯗꯨꯐꯥꯎ ꯁꯦꯠꯂꯣ ꯌꯥꯗꯦ ꯃꯣꯏ ꯁ꯭ꯀꯨꯜꯗꯩ ꯄꯤꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯥꯔꯠ ꯇꯨꯅꯕꯒꯤ ꯐꯤꯗꯣ ꯀꯩꯅꯣꯗꯨꯅꯦꯕ ꯒꯨꯗꯥꯝꯒ ꯄꯥꯜꯂꯒ ꯀꯣꯂꯥꯔ ꯌꯥꯎꯕꯗꯣ ꯑꯗꯣ ꯃꯥꯗꯤ ꯄꯤꯛꯏꯉꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯨꯛꯆꯟꯕꯒꯨꯝꯕ ꯀꯦꯖꯤꯒꯨꯝꯕ ꯑꯗꯨꯝꯕ ꯈꯛꯇꯅꯦꯕ ꯂꯤꯠꯂꯤꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯈꯤꯇꯪꯁꯨ ꯄꯤꯛꯄ ꯃꯥꯜꯂꯦꯕ ꯃꯣꯏꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯦ ꯅꯣꯏꯅ ꯄꯤꯔꯤꯕ ꯐꯤꯗꯣ ꯄꯤꯛꯏ ꯍꯥꯏꯅ ꯑꯗꯣ ꯃꯣꯏꯅ ꯑꯇꯣꯞꯄ ꯁꯨꯝ ꯌꯨꯝꯒꯤ ꯑꯃ ꯂꯤꯠꯂ ꯂꯥꯛꯑꯣ ꯑꯃ ꯑꯣꯟꯊꯣꯛꯁꯤ ꯍꯥꯏꯅ ꯑꯗꯣ ꯂꯤꯠꯂꯒ ꯆꯠꯂꯦ ꯑꯗꯣ ꯑꯣꯟꯊꯣꯛꯀꯦ ꯇꯧꯕꯗꯁꯨ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯀꯞꯄꯒ ꯑꯗꯩ ꯇꯨꯝꯃꯨꯔꯛꯑꯦ ꯑꯉꯥꯡꯗꯣ
ꯑꯗꯨꯅꯤ ꯑꯩꯁꯦ ꯊꯥꯏꯅꯗ ꯂꯣꯏꯈ꯭ꯔꯕ ꯁ꯭ꯀꯨꯜꯒꯤ ꯀꯔꯕꯥꯔꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯍꯧꯔꯤꯅꯦꯕ꯫ ꯔꯦꯕꯤ ꯀꯗꯥꯏꯅꯣꯅꯦ ꯔꯦꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯔꯦꯕꯤ ꯀꯅꯥ ꯂꯥꯛꯀꯦ? ꯆꯦꯔꯪ ꯑꯃ ꯄꯨꯔꯛꯎ ꯔꯦꯖꯤꯅꯥ꯫ ꯀꯗꯥꯏꯅꯣ ꯅꯦꯠ ꯌꯥꯔꯝꯃꯦꯅꯦ ꯒꯣꯄꯥꯜꯗ ꯑꯗꯩꯗꯤ ꯍꯣꯏ ꯖꯦꯕ꯭ꯔꯣ ꯑꯗꯨꯅꯤ ꯀꯞꯄꯤ ꯑꯗꯩ ꯃꯃꯥꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ꯫ ꯑꯩꯁꯦ ꯁꯨꯝ ꯊꯥꯔꯒ ꯌꯦꯡꯅꯤ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯉꯤꯅꯦꯕ꯫ ꯑꯗꯨꯗꯤ ꯖꯤꯀꯦꯟ ꯍꯥꯏꯕ ꯆꯦ ꯑꯁꯤ ꯈꯨꯔꯨꯝꯖꯔꯤ ꯃꯥꯅ ꯁꯤꯁꯇꯔ ꯀꯩ ꯑꯩ ꯉꯁꯤ ꯄꯨꯔꯥ ꯂꯤꯂꯥ ꯑꯃꯅꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯍꯋꯥꯏ ꯊꯣꯡꯗꯕꯩꯗꯩ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯋꯥꯏ ꯈꯔ ꯊꯣꯡꯖꯤꯜꯂꯦ ꯑꯗꯨꯒ ꯔꯧꯒꯤ ꯃꯔꯤꯡ ꯈꯥꯛꯑꯒ ꯇꯨꯝꯃꯤꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯣꯏꯅꯃꯛ ꯁꯥꯟꯅ ꯂꯩꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯔꯤ ꯂꯤꯂꯥꯅꯣ꯫ ꯔꯦꯕꯤ ꯋꯦꯜꯀꯝ ꯔꯦꯕꯤꯁꯦ ꯀꯅꯥꯅꯣ? ꯕꯆꯦꯗꯤ ꯆꯥꯛ ꯆꯥꯗꯦꯌꯦ ꯑꯣꯟꯂꯤ ꯐ꯭ꯔꯨꯠ ꯆꯥꯏꯌꯦ ꯑꯣ꯫ ꯏꯁ ꯇꯅꯨꯗꯨꯗꯤ ꯈꯔꯅꯤ ꯐꯤꯒꯔ ꯁꯦꯝꯃꯧ ꯌꯥꯔꯦ꯫ ꯆꯤꯀꯦꯟ ꯍꯥꯏꯕ ꯆꯦ ꯑꯁꯤ ꯀꯦꯝꯁꯤ ꯇꯧꯅꯕ ꯑꯁꯤꯕ ꯀꯤ ꯀꯣꯔꯤꯌꯥꯁꯦ ꯏꯁ ꯃꯣꯏ ꯇꯧꯅꯔꯦ ꯑꯁꯤꯄ ꯀꯤ ꯀꯣꯔꯤꯌꯥꯁꯦ ꯃꯣꯏ ꯚꯜ ꯂꯥꯒꯦꯁꯦ ꯀꯥꯏꯅ ꯖꯦꯅ ꯃꯃꯥ ꯈꯨꯔꯨꯝꯖꯔꯤ ꯖꯤꯀꯦꯟ ꯍꯥꯏꯕ ꯆꯦ ꯇꯅꯨ ꯀꯣꯃꯦꯟ ꯍꯧꯔꯣ꯫ ꯑꯁ ꯑꯩꯁꯦ ꯃꯤꯅꯅꯦ ꯇꯥꯅꯤꯡꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩꯅ ꯄꯥꯕꯁꯦ ꯅꯨꯡꯁꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯁꯨ ꯑꯩ ꯆꯤꯟꯇꯥ ꯑꯃꯅꯤ꯫ ꯑꯗꯩꯗꯤ ꯑꯁꯤꯠ ꯅꯥꯏꯕ ꯚꯠ ꯕꯣꯅꯥꯌꯥꯁꯨ ꯇꯅꯨ ꯏꯁ ꯇꯧꯈ꯭ꯔꯦꯍꯦ ꯃꯣꯏ ꯃꯔꯣꯟꯁꯦ꯫ ꯑꯁꯥꯃꯤꯁꯁꯦ ꯂꯣꯏ ꯈꯪꯗꯤ ꯈꯪꯉꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯀꯩꯂꯥꯁꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯦꯟꯅꯩꯕ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯀꯔꯤ ꯍꯤꯡꯖꯥꯡ ꯆꯥꯒꯦ? ꯃꯃꯥꯟꯅꯩꯕ ꯒꯣꯄꯥꯜ ꯊꯣꯛꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ? ꯊꯣꯛꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦꯒ ꯍꯥꯏꯅꯤ ꯀꯗꯥꯏꯗ ꯀꯔꯝꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯆꯪꯉꯨꯔꯖꯥꯠꯅꯣ? ꯁꯤꯅꯕ ꯃꯃꯥ ꯏꯟꯗꯤꯌꯥꯁꯤ ꯃꯀꯣꯛ ꯉꯥꯎꯍꯜꯂꯁꯤ꯫ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯎꯔꯨ ꯂꯩꯔ ꯅꯦꯠꯁꯦ ꯂꯣꯏꯊꯣꯛꯈꯤꯅꯅꯦ ꯂꯥꯏꯞ ꯊꯥꯏ ꯃꯩ ꯊꯥꯔꯒꯅꯦ ꯇꯨꯃꯤꯟꯅ ꯕꯟꯒ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ꯫ ꯖꯤꯀꯦꯅ ꯍꯥꯏꯕ ꯒꯣꯄꯥꯜ ꯀꯩꯅꯣꯅꯤ ꯖꯤꯀꯦ ꯒꯣꯄꯥꯜꯅ ꯑꯥꯔ ꯖꯦ ꯕ꯭ꯔꯣ ꯍꯋꯥꯏ ꯆꯥꯔꯦ ꯕ꯭ꯔꯣꯗꯤ ꯀꯦꯝꯁꯤ ꯑꯣ ꯍꯋꯥꯏ ꯆꯥꯔꯦ ꯃꯅꯤꯄꯨꯔ ꯃꯤꯅ ꯍꯋꯥꯏ ꯆꯥꯔꯦ ꯀꯥꯏꯁꯦ ꯄꯛꯆꯗꯕꯩ ꯋꯥꯅꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯒꯟꯗꯕꯅꯦꯕ꯫ ꯍꯥꯏꯗꯤ ꯍꯋꯥꯏ ꯅꯠꯇꯕ ꯃꯌꯥꯝ ꯍꯥꯎꯒꯗꯧꯕ ꯏꯔꯣꯝꯕ ꯆꯝꯊꯣꯡ ꯊꯣꯡꯕꯗ ꯍꯥꯎꯗꯧꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯆꯤꯀꯦꯟ ꯍꯥꯏꯕ ꯃꯃꯥ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯃꯥꯅ ꯍꯥꯏꯕ ꯁꯄꯅꯥ ꯅꯩꯔꯁꯤ ꯉꯁꯤꯗꯤ ꯏꯁ ꯀꯩ ꯋꯥꯅꯣꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯁꯨ ꯅꯠꯇꯗꯤ ꯆꯥꯛ ꯆꯥꯕꯤꯅꯕ ꯃꯤ ꯂꯩꯔꯣꯏꯑꯕ ꯑꯗꯩꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯂꯥꯡꯕ ꯃꯥꯥꯟꯂꯦ ꯃꯔꯦꯡ ꯆꯠꯄ ꯃꯤꯒ ꯌꯥꯎꯈꯠꯂꯛꯑꯦ꯫ ꯃꯃꯥ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯁꯤꯠ ꯅꯥꯏꯕ ꯔꯦꯕꯤ ꯔꯦꯕꯤ ꯀꯧꯕ꯭ꯔꯣ ꯀꯩꯅꯣꯁꯦ ꯃꯃꯥꯁꯦ? ꯃꯃꯥꯁꯦ ꯀꯩꯅꯣ ꯀꯧꯏ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯔꯦꯕꯤꯇꯥ ꯀꯧꯏ ꯍꯥꯏꯕꯅꯤꯅꯦ꯫ ꯔꯦꯕꯤ ꯑꯥꯏ ꯂꯚ ꯌꯨꯒ ꯍꯥꯏꯔꯦꯍꯦ꯫ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯇꯣꯔꯦ ꯍꯥꯏꯔꯛꯑꯣ꯫ ꯉꯁꯤꯁꯦ ꯀꯩꯅꯣ ꯎꯗꯕ ꯋꯥꯅꯤ ꯀꯔꯤ ꯍꯥꯏꯌꯦ ꯒꯪꯒꯥꯔꯥꯅꯤ ꯎꯁꯨꯛ ꯎꯗꯕ ꯋꯥꯅꯤ ꯑꯩꯁꯦ꯫ ꯃꯥꯁꯦ ꯉꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯗꯩꯗꯤ ꯏꯃꯥ ꯖꯤꯀꯦ ꯈꯨꯃꯟꯅ ꯂꯣꯏꯔꯦ ꯅꯣꯏ ꯅꯕꯥꯏ ꯍꯣꯏ ꯑꯥꯔ ꯖꯦ ꯕ꯭ꯔꯣ ꯁꯤꯠꯅ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯑꯥꯏ ꯂꯚ ꯌꯨ ꯂꯥꯎꯅ ꯍꯥꯏꯌꯨꯔꯣ? ꯉꯁꯥꯏꯒꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯔꯦꯕꯤ ꯑꯅ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯄꯨꯟꯁꯤꯒꯤ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯗ꯭ꯔꯤꯍꯦ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯁꯤꯁꯇꯔ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯕꯜ ꯑꯣꯏꯅ ꯆꯣꯡꯗꯣꯔꯕꯅꯤ ꯂꯥꯛꯑꯣ ꯁꯄꯅꯥ
ꯊꯥꯕꯜ ꯆꯣꯡꯂꯁꯤ ꯍꯦ ꯂꯥꯛꯑꯣ ꯁꯄꯅꯥ ꯊꯥꯕꯜ ꯀꯩꯅꯣ ꯁꯄꯅꯥ ꯊꯥꯕꯜ ꯍꯥꯏꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯊꯥꯕꯜꯒ ꯆꯣꯡꯖꯗ꯭ꯔꯤꯍꯦ ꯑꯗꯨꯕꯨ ꯆꯣꯡꯉꯗꯤ ꯌꯥꯝ ꯍꯩꯅꯤ ꯍꯩꯗꯤ ꯍꯩꯅꯤ ꯌꯥꯝ ꯈꯜꯂꯦꯕ ꯑꯗꯣ ꯑꯃꯨꯛ ꯐꯥꯎ ꯆꯣꯡꯖꯗ꯭ꯔꯤ ꯄꯨꯟꯁꯤꯗ ꯑꯩ ꯀꯣꯟ ꯍꯦ ꯀꯣꯟꯗ꯭ꯔꯣꯡ ꯍꯦ ꯇꯨꯝ ꯍꯦ ꯇꯨꯝꯕꯥ ꯍꯦ ꯍꯥꯏꯗꯣ ꯖꯤꯀꯦ ꯈꯜꯂꯥꯁ ꯖꯤꯀꯦ ꯈꯜꯂꯥꯁ ꯑꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯦ ꯈꯜꯂꯥꯁ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯁꯤꯠ ꯑꯗꯒꯤ ꯃꯃꯥ ꯑꯃꯅ ꯀꯅꯥ ꯂꯩꯕ ꯁꯤꯁꯇꯔ ꯍꯟꯗꯛꯇꯤ ꯑꯥꯏ ꯂꯚ ꯌꯨꯅ ꯑꯗꯨꯅꯤꯅꯦ ꯍꯟꯗꯛ ꯑꯩ ꯂꯚ ꯌꯨ ꯌꯥꯝ ꯍꯥꯏꯅꯩꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯁꯤꯁꯨ ꯌꯥꯝ ꯆꯝꯕ ꯂꯣꯟꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯦ ꯑꯣꯏꯔꯦꯕ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔ ꯂꯣꯏꯔꯦ ꯍꯟꯗꯛ ꯔꯤꯗꯛꯁꯟ ꯊꯥꯔꯤꯑꯕ ꯑꯥꯏ ꯂꯚ ꯌꯨꯒꯤ ꯏꯆꯦ ꯂꯩꯌꯦ ꯑꯥꯔꯖꯦꯟꯅ ꯂꯩꯌꯦ ꯕꯤꯅꯣꯠꯇꯣ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯆꯥꯛ ꯆꯥꯔ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯂꯥꯁ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯀꯩꯅꯣ ꯃꯃꯥꯅ ꯁꯤꯁꯇꯔꯅ ꯁꯤꯁꯇꯔ ꯀꯔꯤ ꯚꯤꯗꯤꯑꯣ ꯇꯜꯂꯦ ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯩ ꯇꯨꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯏ ꯑꯃꯐꯥꯎ ꯄꯤꯇ꯭ꯔꯨꯁꯤꯁꯨ ꯇꯞꯇꯥꯏ ꯅꯨꯡꯊꯤꯟ ꯇꯨꯝꯃ ꯍꯧꯒꯠꯂꯛꯏꯅꯤ ꯑꯃꯁꯨ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤ ꯑꯩꯕꯨ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯛꯄꯒ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯍꯥꯟꯅ ꯃꯥꯡꯖꯤꯜ ꯊꯥꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯑꯥꯏ ꯂꯚ ꯌꯨꯅꯤ ꯑꯒꯨ ꯅꯪꯁꯨ ꯍꯥꯏꯔꯛꯑꯣ ꯑꯥꯏ ꯂꯚ ꯌꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯛꯑꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯟꯗꯛꯁꯦ ꯆꯍꯤ ꯂꯣꯏꯔꯛꯄꯒꯤ ꯆꯍꯤ ꯑꯅꯧꯕ ꯍꯧꯔꯝꯗꯥꯏꯒꯤ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯃꯌꯥꯝꯗꯣ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯑꯦꯕ ꯑꯥꯏ ꯂꯚ ꯌꯨꯁꯦ ꯐ꯭ꯔꯤꯗ ꯍꯣꯡꯅ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯕ ꯍꯥꯏꯅꯨ ꯅꯪꯅ ꯑꯄꯥꯝꯕ ꯃꯤꯗꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯅꯪꯕꯨꯗꯤ ꯑꯩꯉꯣꯟꯗ ꯄꯥꯝꯗꯦ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯤꯗꯨꯒ ꯑꯗꯨꯝ ꯍꯥꯏꯌꯨꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯠ ꯅꯥꯏꯕ ꯃꯥꯁꯨ ꯅꯨꯡꯁꯤꯕꯤ ꯃꯁꯨ ꯅꯨꯡꯁꯤꯕꯤ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯕ ꯑꯒꯨꯒꯤ ꯀꯩꯅꯣꯁꯦ ꯗꯤꯄꯤꯁꯦ ꯎꯗꯕ ꯃꯗ ꯃꯨꯔꯕꯅꯤꯅ ꯑꯗꯨꯝ ꯀꯔꯤꯝ ꯌꯥꯎꯗꯕ ꯃꯥꯜꯂꯦꯕ ꯑꯗ ꯑꯩ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯩꯔꯨꯕꯅꯤ ꯍꯧꯒꯠ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ ꯑꯣ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕꯒꯤ ꯔꯦꯗꯤ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯑꯒꯨꯁꯦ ꯑꯍꯤꯡ ꯑꯦꯂꯥꯔꯠ ꯂꯩꯅꯕꯒꯤ ꯔꯦꯗꯤ ꯑꯣꯏꯖꯕ ꯑꯗꯩꯗꯤ ꯀꯩꯒꯤ ꯄꯥꯝꯃꯣꯏꯗꯣꯏꯅꯣꯅꯦ ꯄꯥꯝꯃꯣꯏꯗꯣꯏꯅꯣꯅꯦ ꯀꯥꯏꯅ ꯅꯪꯅ ꯄꯥꯝꯖꯕ ꯃꯤꯗ ꯏꯃꯥ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯑꯥꯏ ꯂꯚ ꯌꯨ ꯔꯤꯗꯛꯁꯟ ꯊꯥꯔꯤ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯅꯦꯕ ꯍꯟꯗꯛ ꯑꯦ ꯂꯥꯏꯕ ꯔꯤꯗꯛꯁꯟ ꯊꯥꯔꯤ ꯃꯇꯥꯡꯁꯤꯒ ꯃꯇꯥꯡ ꯆꯥꯅ ꯂꯧꯁꯤꯟꯕꯤꯍꯧꯔꯣ ꯃꯌꯥꯝ ꯍꯌꯦꯡ ꯂꯥꯁꯇ ꯂꯥꯁꯇꯤꯡ ꯑꯣꯏꯗꯁꯨ ꯀꯥꯏꯗꯦ ꯑꯥꯏ ꯂꯚ ꯌꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯆꯤꯡꯁꯤꯜꯍꯧꯔꯣ ꯅꯠꯇꯦ ꯍꯦꯛꯇ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯅꯤꯡꯕ꯭ꯔꯥ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤ ꯀꯩꯅꯣꯗꯣ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ 5 ꯇꯝꯕꯤꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯒꯁꯨ ꯇꯨꯝꯗꯦ ꯑꯩꯈꯣꯏꯅꯒ ꯉꯥꯏꯍꯥꯛ ꯍꯤꯞꯄꯗ ꯃꯥ ꯍꯤꯞꯇꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯁꯟꯗꯥꯋꯥꯏꯔꯝꯗꯥꯏꯗꯩ ꯇꯨꯝꯊꯣꯛꯈꯤꯕꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤꯑꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯉꯁꯤꯁꯦ ꯑꯌꯨꯛꯁꯦ ꯉꯟꯅ ꯍꯧꯒꯠꯈꯤꯕ ꯃꯥ ꯁ꯭ꯀꯨꯜ ꯅꯧꯅ ꯀꯥꯗꯣꯏꯅꯦꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯃꯟꯈꯤꯗꯅ ꯃꯃꯥ ꯑꯥꯏ ꯂꯚ ꯌꯨ ꯑꯩꯅ ꯇꯧꯈ꯭ꯔꯦ ꯕꯥꯏ 1 ꯒꯦꯠ 3 ꯂꯚ ꯌꯨ ꯏꯟꯗꯤꯌꯥ
ꯕꯥꯏ ꯋꯥꯟ ꯒꯦꯠ ꯊ꯭ꯔꯤ ꯑꯗꯨꯅꯦꯕ ꯐ꯭ꯔꯤ 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 ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤ ꯀꯅꯥ 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 ꯄꯥꯝꯃꯤ ꯑꯥꯏ ꯂꯚ ꯌꯨ ꯐ꯭ꯔꯤꯅꯤ ꯄꯨꯔꯥ ꯑꯣꯟꯂꯤ 99 99 ꯑꯩ ꯅꯍꯥꯟ ꯀꯩꯅꯣ ꯆꯠꯂꯨꯕꯗꯣ ꯑꯉꯥꯡꯁꯤꯡ ꯄꯨꯔꯒ ꯆꯠꯂꯨꯏꯦꯕꯗꯣ 99 ꯄꯤ ꯍꯥꯏꯅ ꯑꯩꯒꯤ ꯒꯦꯟꯖꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯇꯣꯞ ꯍꯥꯏꯇꯥꯔꯦꯅꯦ ꯑꯅꯤꯈꯛ ꯂꯩꯁꯜꯂꯛꯏ ꯈꯪꯕ꯭ꯔꯥ 99ꯇ ꯄꯤꯌꯦꯅ ꯑꯒꯨꯅꯦꯕ ꯕꯣꯕꯣꯛ ꯑꯁꯤ ꯂꯞ ꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯍꯧꯖꯤꯛ ꯐ꯭ꯔꯤꯅꯤ ꯍꯟꯗꯛ ꯃꯥꯏ ꯃꯥꯒꯤ ꯋꯥꯈꯜ ꯊꯃꯣꯏꯒꯤ ꯋꯥꯈꯜ ꯋꯥꯔꯤ ꯐꯣꯡꯗꯣꯛꯍꯧꯔꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯗꯨꯒ ꯑꯁ ꯍꯩꯅꯗꯦꯗ ꯍꯥꯏꯕꯒ ꯑꯗꯨꯅꯤ ꯑꯩꯁꯨꯅꯤ ꯄꯨꯟꯁꯤꯒꯤ ꯍꯥꯏꯖꯗ꯭ꯔꯤ ꯈꯔ ꯈꯔ ꯇꯝꯁꯤꯜꯍꯧꯔꯣ ꯀꯅꯥ ꯀꯅꯥ ꯍꯩꯇꯕ ꯂꯞ ꯌꯨ ꯇꯨ ꯃꯆꯁꯨ ꯑꯃꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯑꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯁꯄꯅꯥꯒ ꯒꯪꯒꯥꯒ ꯇꯅꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯇꯩ ꯃꯤ ꯂꯩꯇꯦ ꯑꯁ ꯑꯩ ꯍꯥꯏꯖꯔꯒꯦ ꯃꯃꯥ ꯑꯥꯏ ꯂꯚ ꯌꯨ ꯋꯤꯜ ꯌꯨ ꯃꯦꯔꯤ ꯃꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯗꯒ ꯍꯥꯏꯍꯧꯗꯕ ꯅꯤꯡꯕ ꯊꯨꯡꯍꯧꯗꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯁꯨꯝ ꯀꯩꯗꯧꯔꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯣꯡ ꯂꯥꯛꯇꯣꯏꯔ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯀꯩꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯛꯑꯣ ꯏꯃꯥ ꯈꯪꯉꯨꯔꯦꯅꯦ ꯑꯒꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯑꯩꯉꯣꯟꯕ ꯇꯣꯜꯂꯕ ꯑꯩꯗꯤ ꯅꯦꯠꯁꯨ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯡꯈ꯭ꯔꯦ ꯊꯪꯅꯕꯩ ꯅꯦꯠ ꯑꯩꯁꯨ ꯉꯁꯥꯏꯗ ꯅꯦꯠ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯒꯤ ꯂꯧꯕꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯅꯥꯛꯇ ꯍꯥꯏꯕ ꯃꯨꯠꯊꯠꯂꯒꯦ ꯃꯨꯠꯊꯠꯂꯒꯦꯒ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗꯒꯤꯗꯤ ꯀꯣꯟ ꯍꯦꯛ ꯀꯣꯟꯗ꯭ꯔꯣꯡ ꯍꯦꯛ ꯃꯤ ꯀꯌꯥꯗꯅꯣ ꯃꯤ ꯑꯍꯨꯝ ꯃꯔꯤꯇꯪꯅ ꯏꯔꯤꯁꯦ ꯑꯣꯏꯃꯥ ꯁꯤꯁꯇꯔ ꯅꯪꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯇꯥꯗꯣꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥꯏ ꯄꯦꯝꯃ ꯅꯣꯏꯒꯤ ꯍꯦꯔꯣꯗꯒꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯥꯏ ꯂꯚ ꯌꯨꯁꯦ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯣꯛꯀꯅꯨ ꯌꯥꯝ ꯂꯣꯟꯅ ꯊꯝꯃꯨ ꯑꯗꯨꯗꯤ ꯑꯗꯨꯅꯦꯄꯥ ꯃꯌꯥꯝ ꯁꯥꯍꯤꯇ꯭ꯌ ꯑꯃꯇ ꯏꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯌꯥꯏꯌꯦ ꯑꯒꯨ ꯑꯩꯗꯤ ꯁꯥꯍꯤꯇ꯭ꯌ ꯌꯥꯝ ꯄꯥꯝꯕ ꯃꯤꯅꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤ ꯌꯥꯝ ꯄꯥꯝꯕ ꯃꯤꯅꯤ ꯑꯁꯦꯡꯕ ꯐꯤꯔꯨꯞꯁꯦ ꯃꯇꯥꯡ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯗꯤ ꯁꯤꯖꯤꯟꯅꯕ ꯍꯩꯇꯦ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯥꯏꯁꯦ ꯑꯁꯤꯔꯣ ꯅꯪꯒꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯀꯅꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯃꯥꯅ ꯑꯩ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ ꯁꯤꯁꯇꯔ ꯇꯟꯖꯥꯁꯤꯒ ꯑꯁꯤꯠ ꯆꯦꯡꯅꯕꯣ ꯆꯥꯛ ꯊꯣꯡꯉꯤ ꯏꯟꯗꯤꯌꯥ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯦꯅꯦ ꯏꯃꯥ ꯍꯣꯏ 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 ꯅꯣꯏꯗꯨꯒ ꯅꯣꯡ ꯇꯧꯕ꯭ꯔꯣ ꯆꯨꯗꯩꯒ ꯇꯧꯕ꯭ꯔꯥ ꯒꯨꯝ ꯒ꯭ꯔꯥꯡꯁꯦ ꯇꯧꯕ꯭ꯔꯕ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯒ꯭ꯔꯨꯝ ꯒ꯭ꯔꯥꯡꯒ ꯇꯧꯕ꯭ꯔꯕ ꯑꯗꯨꯗꯤ ꯑꯗꯨꯅꯦꯕ ꯃꯃꯥ ꯀꯤꯠꯆꯦꯟꯗ ꯏꯔꯣ 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 ꯃꯃꯥ ꯀꯤꯠꯆꯟꯗ ꯑꯣꯏꯅ ꯏꯁꯜꯂꯣ ꯌꯦꯡꯒꯦ ꯑꯝꯇ ꯇꯥꯒꯦ ꯀꯔꯤꯅꯣ ꯂꯩꯁꯪ ꯈꯦꯛꯋꯥꯏ ꯀꯧꯕ ꯅꯤꯡꯊꯤꯕ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯣꯏꯕ ꯑꯊꯣꯏꯕ ꯂꯩꯔꯥꯡꯒꯤ ꯊꯃꯣꯏ ꯀꯤꯟꯊꯖꯈꯤ ꯅꯨꯡꯖꯥꯒꯤ ꯂꯩꯔꯥꯡ ꯃꯟꯊꯖꯈꯤ ꯃꯃꯥ ꯀꯔꯤ ꯍꯪꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯍꯥ ꯂꯥꯟ ꯊꯣꯛꯈ꯭ꯔꯦꯅꯦ ꯃꯃꯥ ꯔꯧ ꯊꯣꯡꯉꯤꯅꯤꯀꯣ ꯅꯣꯡꯉꯥꯜꯂꯒ ꯏꯆꯥ ꯑꯅꯤ ꯁ꯭ꯀꯨꯜ ꯉꯁꯤꯒꯤ ꯆꯍꯤ ꯑꯍꯥꯟꯕꯒꯤ ꯍꯧꯗꯣꯏꯅꯤ ꯀꯥꯏꯅ ꯑꯗꯩꯗꯤ ꯈꯔꯁꯨ ꯉꯟꯅ ꯇꯨꯝꯅꯕ ꯍꯥꯏꯅ ꯑꯩꯁꯦ ꯍꯣꯠꯅꯔꯤꯕ ꯑꯗꯩ ꯆꯥꯛꯁꯪꯗꯁꯨ ꯑꯆꯥꯏꯕ ꯂꯩꯇꯅꯕ ꯂꯣꯏꯁꯤꯟ ꯂꯣꯏꯁꯟꯅ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯗꯤ ꯂꯥꯁꯇꯅꯦ ꯆꯥꯔꯅꯦꯅ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯪ ꯍꯤꯟꯖꯥꯡꯁꯦ ꯊꯨꯝ ꯊꯥꯛꯍꯧꯗ꯭ꯔꯕ ꯍꯥꯏꯔꯦꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯇꯪꯉ ꯌꯦꯡꯕꯗ ꯊꯨꯝ ꯊꯥꯛꯑꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯏꯔꯣꯟꯕ ꯑꯃ ꯄꯅꯤꯔ ꯑꯣ ꯃꯃꯥ ꯍꯣꯏ ꯏꯃꯨꯡꯁꯤꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯇꯧꯔꯦꯅꯦ
ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯃꯥꯗꯤ ꯀꯔꯤꯝ ꯅꯥꯗꯦ ꯑꯩꯗꯤ ꯆꯥꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯕꯁꯤꯒ ꯌꯥꯝꯅ ꯊꯋꯥꯏ ꯑꯣꯟꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯄꯥꯝꯕꯗꯨꯗ ꯆꯥꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯥꯝ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯉꯥ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯑꯩ ꯏꯁꯥ ꯉꯁꯥꯏꯗꯒꯤ ꯈꯣꯡ ꯈꯨꯠꯁꯦ ꯆꯠꯄ ꯉꯝꯗꯗꯅ ꯍꯪꯒꯠ ꯍꯟꯗ ꯁꯣꯔꯣꯛꯇꯨꯃ ꯋꯥꯛꯀꯤꯡ ꯈꯔ ꯆꯠꯂꯝꯃꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯒꯨꯟ ꯍꯥꯏꯕ ꯃꯃꯥ ꯄꯂꯦꯝ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯏ ꯄꯂꯦꯝ ꯑꯣꯏꯕꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯊꯥꯕꯜ ꯃꯉꯥꯜꯒꯨꯝ ꯃꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝꯗꯣ ꯌꯦꯡꯉꯒ ꯄꯣꯊꯥꯖꯩ ꯄꯦꯟꯖꯩ ꯌꯥꯝ ꯐꯖꯩ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯑꯣ ꯏꯃꯥ ꯄꯨꯛ ꯐꯕꯤ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯀꯣꯟ ꯅꯥꯀꯣꯟꯕꯤꯌꯨ ꯄꯨꯟꯁꯤ ꯇꯂꯣꯏ ꯌꯥꯏꯐꯕꯒꯤ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤ ꯑꯗꯩꯗꯤ ꯄꯂꯦꯝꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯤ ꯑꯒꯨꯟ ꯍꯥꯏꯕ ꯁꯤꯗꯤ ꯏꯗ꯭ꯔꯦ ꯐꯖꯅ ꯑꯣ ꯑꯗꯨꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯑꯣꯏꯃꯥ ꯁꯤꯖꯅꯤ ꯁꯤꯁꯇꯔ ꯊꯨꯝ ꯊꯥꯛꯇꯕ ꯑꯩꯁꯨ ꯇꯧꯔꯤ ꯑꯗꯨꯅꯤ ꯉꯔꯥꯡꯁꯦ ꯊꯨꯝ ꯊꯥꯛꯍꯧꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯕꯨ ꯀꯩꯅꯣꯕ ꯁꯥꯎꯒꯟꯗꯕ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯐꯔꯕ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯔꯛꯏꯃꯤꯅꯤ ꯅꯪ ꯍꯤꯟꯖꯥꯡꯗ ꯊꯨꯝ ꯊꯥꯛꯇ꯭ꯔꯕ ꯍꯥꯏ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯑꯗꯩ ꯀꯣꯟꯅ ꯊꯨꯝ ꯈꯔ ꯂꯧꯔꯒ ꯈꯔ ꯑꯗꯨꯝ ꯆꯥꯏꯁꯤꯜꯂꯦꯅ ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯦ ꯐꯅ ꯆꯥꯏꯔꯁꯨ ꯔꯣꯁꯇꯤ ꯌꯥꯎꯗꯕꯅꯦꯕ ꯇꯣꯕꯤꯂꯥꯁꯦ ꯑꯣꯏꯃꯥ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯁꯥꯍꯤꯠꯌꯗ ꯊꯥꯛ ꯋꯥꯡꯉꯤꯅꯦ ꯍꯥꯏꯔꯛꯑꯦ ꯏꯆꯥꯕꯨꯀꯣ ꯃꯃꯥꯅ ꯀꯦꯂꯕꯣ ꯂꯩꯃꯥꯏ ꯊꯛꯇ ꯑꯩ ꯅꯍꯥꯟ ꯒꯥꯟꯙꯤ ꯃꯦꯂꯥꯗꯩ ꯙꯨꯂꯣꯛ ꯑꯃ ꯂꯩꯔꯛꯄ ꯑꯉꯥꯡꯅ ꯌꯩꯔ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯀꯟꯅ ꯌꯩꯔꯤ ꯌꯦꯡꯉꯨ ꯅꯤꯡꯉꯣꯜꯒꯤ ꯃꯤꯀꯨꯞ ꯃꯇꯝꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯉꯩꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅꯅꯦ ꯙꯨꯂꯣꯞ ꯍꯥꯔꯃꯣꯅꯤꯌꯝ ꯂꯩꯕꯤꯑꯕ ꯑꯗꯨ ꯁꯤ ꯂꯥꯛꯑꯒ ꯑꯩ ꯍꯥꯔꯃꯣꯅꯤꯌꯝꯗ ꯄꯨꯗꯤ ꯄꯨꯔꯛꯏ ꯑꯗꯣ ꯙꯨꯂꯣꯞꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯃꯦꯂꯥꯗꯒꯤ ꯑꯩꯁꯨ ꯌꯩꯅꯤꯡꯉꯤ ꯑꯉꯥꯡꯁꯨ ꯌꯩꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯛꯑꯕ ꯑꯒꯨꯟ ꯍꯥꯏꯕ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯈꯣꯡꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯄꯨꯛꯆꯦꯜꯅ ꯐꯩꯔꯦꯜ ꯊꯥꯒꯤ ꯑꯉꯥꯎꯕ ꯂꯩꯆꯤꯜꯒꯨꯝ ꯑꯍꯣꯡꯕ ꯂꯩ ꯀꯥꯎꯈꯤꯅꯤ ꯃꯃꯥꯒꯤ ꯃꯤꯡ ꯑꯦꯜꯕꯤ ꯈꯨꯗꯤꯡꯒꯤ ꯑꯩꯁ ꯌꯥꯏꯐꯩ ꯌꯥꯏꯐꯔꯦ ꯑꯩꯁꯦ ꯇꯣꯏꯅ ꯊꯥꯗꯕꯅꯤꯅꯅꯦ ꯃꯣꯏ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯖꯗꯕ ꯃꯃꯥ ꯀꯣꯟꯁꯝ ꯔꯣꯃꯤ ꯑꯗꯨꯒꯩꯗꯤ ꯀꯩꯒꯤꯅꯣ ꯌꯨꯝ ꯈꯥꯏꯕꯝ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯑꯅꯧꯕ ꯑꯩ ꯅꯣꯏꯅ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯎꯏꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯇꯣꯏꯅꯁꯨ ꯊꯥꯗꯦ ꯑꯗꯣ ꯑꯩꯗꯤ ꯀꯅꯦꯛꯁꯨ ꯇꯧꯔꯨꯗꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯒ ꯁꯣꯏꯗꯅ ꯑꯃꯠꯇ ꯀꯅꯦꯛ ꯂꯩꯇꯦꯕ ꯃꯃꯥꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯃꯤꯠ ꯅꯥ ꯈꯨꯉꯩ ꯅꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯍꯟꯗꯛꯁꯦ ꯈꯔꯗꯤ ꯅꯣꯏ ꯇꯥꯔꯦꯕ ꯌꯣꯡꯆꯥꯛ ꯃꯇꯝꯁꯦ ꯌꯣꯡꯆꯥꯛ ꯍꯥꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯥꯂꯨ ꯈꯛꯇꯅꯦꯕ ꯄꯛꯅꯔꯤꯗꯣ
ꯁꯤꯁꯇꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯩꯗꯤ ꯕ꯭ꯔꯦꯟ ꯌꯥꯝ ꯋꯥꯡꯉꯤ ꯑꯩꯈꯣꯏ ꯑꯕꯨꯁꯦ ꯆꯍꯤ ꯀꯌꯥꯅꯣ ꯍꯥꯏꯈꯤꯕꯗꯨꯕꯨ ꯁꯤꯁꯇꯔ ꯆꯥꯛ ꯊꯣꯡꯂꯤ ꯑꯩꯁꯨ ꯑꯩꯁꯨ ꯊꯣꯡꯗ꯭ꯔꯤ ꯇꯣꯉꯥꯟꯃꯨꯛ ꯂꯧꯈꯤꯒꯦ ꯑꯩꯈꯣꯏ ꯒꯪꯒꯥꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯉꯁꯤꯁꯦ ꯒꯪꯒꯥ ꯁꯨꯡꯎ ꯎꯗꯕ ꯋꯥꯅꯤ ꯀꯅꯥꯗꯁꯨꯀꯣ ꯎꯗꯦꯀꯣ ꯁꯪ ꯉꯝꯗꯖꯥꯠꯂꯣ ꯆꯍꯤꯔꯣ 18ꯅꯤ 18 ꯑꯣꯏꯔꯗꯤ ꯑꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟ 18 ꯁꯨꯔꯦ ꯃꯥꯡꯅꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯇꯦꯂꯤ ꯂꯩꯕꯅꯤ ꯁꯤꯁꯇꯔ ꯑꯗꯨꯅꯦꯕ ꯌꯥꯝ ꯂꯩ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯉꯥꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯁꯨ ꯉꯥꯛꯄ ꯉꯝꯕ ꯏꯗꯨꯀꯦꯁꯟꯗꯁꯨ ꯑꯗꯨꯝ ꯉꯥꯛꯄ ꯉꯝꯕ ꯑꯗꯨ ꯃꯥ ꯌꯥꯝꯀꯟꯅ ꯂꯩꯇꯕꯅꯤꯗ ꯍꯥꯏꯒꯅꯦ ꯂꯩꯇ꯭ꯔꯒꯁꯨ ꯅꯪꯅ ꯕꯦꯂꯦꯟꯁ ꯊꯝꯕ ꯉꯝꯃꯤꯗꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯀꯅꯦꯛ ꯂꯩꯕ ꯉꯝꯕꯗꯣ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯇꯦꯂꯦꯟ ꯂꯩꯕ ꯀꯧꯏ ꯃꯥ ꯌꯥꯝ ꯀꯟꯅ ꯂꯩꯇꯕꯅꯤꯗ ꯃꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯁꯤꯜꯂꯣ ꯆꯥꯛ ꯂꯣꯏꯁꯤꯜꯂꯣ ꯃꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯣ ꯑꯩꯁꯨ ꯁꯨꯝ ꯊꯥꯔꯤꯅꯤ ꯑꯩ ꯁꯨꯝ ꯃꯨꯠꯊꯠꯂꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯁꯤꯁꯇꯔ ꯉꯁꯤꯗꯤ ꯂꯦꯃꯣꯟ ꯃꯀꯨ ꯌꯥꯎꯅ ꯆꯥꯕ ꯍꯥꯎꯕꯅ ꯑꯩꯁꯨꯅꯤ ꯂꯦꯃꯣꯟ ꯃꯀꯨ ꯌꯥꯎꯅ ꯆꯤꯛꯏꯅꯦ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯗ ꯂꯩꯕꯅꯦ ꯑꯩꯒꯤ ꯂꯦꯕꯨꯁꯦ ꯃꯀꯨ ꯌꯥꯎꯅ ꯆꯤꯛꯇ꯭ꯔꯤꯐꯥꯎ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯦ ꯃꯪꯒꯦ ꯈꯔ ꯂꯩꯁꯤꯁꯨ ꯑꯝꯇ ꯑꯆꯥꯔ ꯇꯧꯒꯦꯅ ꯇꯧꯕ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯦ ꯏꯆꯥ ꯑꯆꯧꯕꯋꯣ ꯏꯆꯥ ꯑꯄꯤꯛꯄꯋꯣ ꯄꯨꯜꯂꯒ ꯃꯊꯥꯁꯦ ꯈꯥꯏꯗꯣꯛ ꯑꯃ ꯁꯥꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯅ ꯃꯊꯥ ꯁꯥꯗꯕ ꯁꯥꯔꯒꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯅꯦ ꯌꯥꯎꯔꯤꯁꯦ ꯑꯩꯅ ꯍꯥꯏ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯈꯟꯅꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯄꯤꯛꯄ ꯑꯃꯒ ꯌꯥꯎꯔꯛꯑꯦꯅ ꯈꯜꯂꯣꯕ ꯀꯔꯝꯕ ꯃꯊꯥꯅꯣꯕ ꯅꯪꯅ ꯄꯨꯗꯣꯏꯁꯦ ꯑꯗꯨꯗꯒꯤꯗꯤ ꯍꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕ ꯕꯕꯥꯗꯣ ꯁꯥꯍꯤꯇ꯭ꯌ ꯍꯩꯕꯅꯤ ꯃꯉꯣꯟꯗꯩ ꯇꯝꯂꯦ ꯍꯥꯏꯒ ꯇꯝꯁꯦ ꯍꯥꯏꯔꯒ ꯏꯃꯥ ꯑꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯁꯥꯍꯤꯇ꯭ꯌ ꯍꯩꯕ ꯁꯥꯍꯤꯇ꯭ꯌ ꯋꯥꯡꯕ ꯁꯥꯍꯤꯇ꯭ꯌ ꯈꯪꯕ ꯁꯥꯍꯤꯇ꯭ꯌ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏ ꯏꯄꯥꯗꯁꯨ ꯁꯥꯍꯤꯇ꯭ꯌ ꯋꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯩꯈꯣꯏꯗꯤ ꯑꯟꯖꯂꯤ ꯁꯔꯃ ꯍꯥꯏ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯑꯩꯁꯤꯗꯤꯅꯦ ꯚꯤꯗꯤꯑꯣ ꯑꯃꯒ ꯅꯝꯕꯗꯅꯦ ꯀꯨꯏꯃꯟꯒꯤꯅ ꯑꯩꯒꯤ ꯁꯛꯁꯦ ꯀꯥꯎꯏ ꯑꯩꯒꯤ ꯆꯦꯟꯅꯦꯜ ꯃꯃꯤꯡꯁꯤꯐꯥꯎ ꯃꯤꯅ ꯀꯥꯎꯏ ꯍꯥꯏꯁꯤꯅꯤ ꯀꯨꯏꯃꯟꯒꯤꯅ ꯁꯥꯡꯃꯟꯒꯤꯅ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯋꯦꯜꯀꯝ ꯀꯩꯅꯣ ꯗꯤꯅꯤ ꯅꯨꯡꯁꯤ ꯑꯅ ꯀꯧꯔꯛꯑꯦ ꯑꯩꯈꯣꯏ ꯑꯕꯨ
ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯑꯩꯒꯤꯁꯨ ꯊꯕꯛ ꯀꯟꯕꯅ ꯂꯣꯏꯔꯦ ꯁꯤꯁꯇꯔ ꯑꯗꯨꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯊꯨꯝ ꯊꯥꯛꯄ ꯀꯥꯎꯔꯦ ꯍꯥꯏꯁꯤꯅꯤ ꯉꯔꯥꯡ ꯑꯗꯨꯒꯩꯗꯤ ꯆꯥꯔꯦ ꯑꯟꯖꯂꯤꯗꯤ ꯗꯤꯅꯤꯅ ꯍꯥꯏꯕ ꯆꯥꯔꯦ ꯑꯟꯖꯂꯤꯗꯤ ꯑꯒꯨꯅ ꯍꯥꯏꯕ ꯌꯥꯍꯧ ꯊꯦꯡ ꯑꯩꯅ ꯂꯤꯡ ꯉꯥꯏꯕꯗꯤ ꯀꯨꯏꯔꯦ ꯆꯦ ꯑꯟꯖꯂꯤꯁꯦ ꯑꯁ ꯂꯤꯡ ꯉꯥꯏꯕꯗꯤ ꯀꯨꯏꯔꯦ ꯆꯦ ꯊꯤꯟꯕꯗꯨꯗꯤ ꯍꯥꯏ ꯑꯒꯨ ꯁꯤ ꯍꯥꯏꯕ ꯑꯒꯨ ꯅꯪ ꯁꯤ ꯗꯤꯅꯤ ꯈꯥꯏꯗꯦꯝꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯑꯝꯇ ꯇꯧꯁꯜꯂꯣ ꯑꯗꯩꯗꯤ ꯑꯒꯨꯅ ꯍꯥꯏꯕ ꯁꯣꯔꯤ ꯁꯣꯔꯤ ꯅꯦꯅꯦ ꯗꯤꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯣ ꯅꯣꯡ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯔꯛꯏꯕ ꯆꯥꯛ ꯍꯥꯟꯅ ꯂꯣꯏꯁꯟꯈꯤꯒꯦ ꯀꯥꯏꯅ ꯏꯃꯥ ꯑꯩꯒꯤ ꯅꯦꯠꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅꯤꯅꯦ ꯀꯩꯅꯣ ꯑꯒꯨ ꯑꯩꯒꯤꯁꯨ ꯑꯇꯣꯝꯕꯤꯅꯤ ꯌꯥꯗ꯭ꯔꯦ ꯃꯨꯊꯠꯂꯒꯦ ꯌꯥꯗ꯭ꯔꯦ ꯁꯥꯎꯅꯨ